Kanagumba ama hatlaba matungda asiba haksang ase matub kaya thokna kapthatlaga fridge ta hapagi chatnabi se haujikan yamna toina tawri India gi mafam kaya dagi asigumba paw se haujikan yamna toina lai ngasi aina mayam gi mafam da lijagadawri ba wari asisu haiba mihat asiga haife manai adubu thodok ase India da thokpa thodok amadi natte Pitribi gi khwaidagi safe oi haina khanariba lebak singi manungda amo oiriba Hong Kong da thokibani thodok asida yamna paisa paibi aduga yamna maming lairabi model ama hatlaba matungda mahaki body parts sing ase matup kakthat bakhak natana magi body gi parts khara suf oina semlambagi wari ni aigi channel asibu nauna thengnari baisina naw singna subscribe to kawbiganu hojikti mayam wari sigi akupa details amu my onselase evi choi 1994 gi jun gi tang targa mathoida Hong Kong gi yamna paisa paiba ina kaira khunba imung amada pokhi ma ki mapa si miyamna masak munna khangaraba construction gi businessman amani ebi choi yengbada masak mato yamna fajabi nupi amani ma ki larik laisu tamba loyarba kanda modeling gi lambi sida ma ki career se semlagi haina mahana decide tawrame ma ki professional life se influencer amoina ahan bada hawrami aten matam gi manungda miyam gi thamoida influencer amoina jaga kalaba matungda modeling gi lambi sida professional oina khongda rakpa hawrami amadi maming lairaba magazine da thawuk toba hawrami matam sida ebi choi gi masagi sei se taragani pan suba khaktamak ngairami amadi 2012 ta Alex Wang ko wanupa amaga thengnarami amaromda ebi choi paisa yamna paiba inakara khunba imungi machanu pini aduga Alex Wang haiba nupa sina middle class imungi machani adubu makoi ani gi marakta lainariba khetaba se nakan amaromda thamlamlaga mabani amana amabu yamna pamnarami amasung makoi ani gi marakta yamna nakshinaba mariya ma sagatuna ani lohongla si haya decide tawrami masagi sahi taragani pan surka matamda ebi choi amadi Alex Wang lohonglaba matungda makoi ani yamna nungaina chawkhatpagi lambi da sangshallami matamgi matung inna ebi choi amadi Alex Wang ngang anigi mama mapa oirame mahausana nupi oibagi punsiri mama oirakanda modeling gi lambi sidagi lapthorai adubu masigi matawase ebi choi di pura ultani mama oiraba matungda ebi choi modeling gi career sida yamna mai paklami amadi ngan thoirame mahaki modeling gi career di fazana makhata na satharami adubu yumban bagi lambi da mai khara lakpa hawrami makhoi ani gi yumban bagi mai se yamna thuna hengalakami amadi makhoi ani gi marakta controversy kayama lakpa hawrami maramasina makhoi ani gi lohongba chahi mari farakpada divorce tawrwa matungda ebi choi Hong Kong gi yamna maming lairaba tanje unan Mexican restaurant chin gi machanupa Chris Stemga yamna nataba close friend oirami matam khara marup oiraba matungda makhoi ani 2016 da amuk lohonglaba matungda ebi choi angang ani gi mama amuk oirami ebi choi anirak hanna lohongba taragasu mahaki ahan banupa ex husband Alex Wong dagi phangjagi ba macha ani dudi kaidungda mahakna miraide haujiksu Alex Wong gi magi parents singa yamna close oina mari lainarami amadi mahaki macha ani amasu mahaki ex husband gi khalaga Hong Kong gi yamna chawkhutpa jaga amada 1820 feet square gi yamna luxurious oiba 4 BHK gi apartment amasu makhoi gi damakta lairami high apartment ase paisa oina crores kaya gi mamanni ka ebi choi na mahaki ahan banupa Alex Wong dagi phangjagi fa macha ani yengsinabagi damakta chang naina Alex Wong da paisa adum pirami Alex Wong gi manang nupa Anthony Wong matam sida mahaki proper job leitabana maram oiraga ebi choi na nungsibadagi mak ase mahaki private driver oina thamlami amadi mahaki salary matik chana pirami anirak hanna lohongjaba taragasu ebi choi mayam gi mitta ideal mother amadi responsible woman ni mayam punamak harau tayamna nungaina lairami amadi ebi choi gi mayokta kanagumba amagi campaign ama fauba lairamde ebi choi magi modeling gi career da yamna mai paune sangshallami 2023 da yamna maming laiba fashion magazine amagi cover da mahaki mafam phangba ngamlame miyamna amuktang phangjaradi haina manglang sagatliba luxurious life ebi choi na enjoy toroga lairame mahaki personal properties in terms of clothing lairiba adubu
modeling ki career leijaba targa su ebi choi ma ki macha sing school chatpa thinba school loya ga loba chatpa masi ma yamna toina topi adu 2023 gi February gi tang kun ma thoida ebi choi ma gi macha sing school thara phawa maphamu da makhoi loba laklamde school gi chhatra ayamba ma gi mayumda hanakhirami school gi authority na ebi choi da contact tonaba try torami adu ma ki phone ado switch off lairami masidagi school gi authority na ebi choi gi nupa da pau phawraga makhoi gi macha sing ado ebi choi gi nupa na lawraga mayumda puraklami amadi ma ki nupi ase kadai da leikhagi haina ma matha sarami haudik chu ma ki phone ado switch off lairami thiba yaba thirwa matungda ebi choi kanaga kadai da leiri haibagi langla langjin ama phawba phanglaktraba matamda ebi choi gi nupana aroi bada police ta laklaga missing report ma file torami ebi choi yamna maming lairaba fashion model ama oibata natna ma ki imung se paisa pa imung oibana maram oiraga case asigi matangda police na active oina thabak toba horami police na team kaya ma semlaga ebi choi bu thiba horami ebi choi gi magi nomagi oba routine che ahan bada police na fazana gyan tarami amadi case gi ahan ba investigation oina wahang pa hang to base makoina maki nupada gi horami adu maki nupada singne oba posak au hoba phanglamde investigation gi ahan ba nume sidi mayam do wahang pa hang to bodu loirami adubu kanagumba amadagi ebi choi gi matang da police na information ama hoba phanglamde investigation gi makha tarak po oina ebi choi gi private driver Anthony Wong chu wahang pa hang torami amadi ebi choi gi maki ex husband Alex Wong amadi maki family members sing su police na wahang pa hang torami adubu makhoi dagi su kariguma langla langjin ama phawba phanglamde police na ebi choi na chalam ngani khanba mafam singi CCTV camera gi footage collect toraga check torami maduda ebi choi yawbagi footage ama phawba phanglamde adubu aroi bada CCTV camera amana ebi choi gi picture ma capture toraga yawrami hairiba picture sida ebi choi angauba machugi furit angauba machugi khongao angauba machugi slipper tongbase urami aduga maki khuta purple machugi bag amasu pairami hairiba information sida base toraga makoina makhata na ebi choi thirami adubu numit nini chukna thira fawada mahaki likhul amu fawba khangmangam lamde matamdi sum haukhirami adubu ebi choi gi langla langjindi amu fawba phanglamde maramasina police ki mathakta yamna akanna pressure lagame maram asidagi ebi choi bu thiriba police ki team mayam se amuktang phaminana ba decide tawrami phaminara matungda investigation tawbagi strategy se amuk hallaga moi khanarami hariba meeting asida ebi choi gi ex husband Alex Wong amadi ma ki mane makubu question tawriba police ki team sina makoina question taw matamda perakhiba information mayam se in details police mayam gi mamang sida hairami madu thabada lemhawi policing aduna ebi choi gi ex husband amadi magi parents ki statement da khetnaba kayama urami amadi makoina piriba statement se ayambana achumba natte haiba se khangmangam lame makoi gi statement se fazana analyze toro matungda amuk hanna ebi choi ex husband amadi magi parents ase wahang pawhang townaba decide tawrame amuk hanna police na makoi mayama se wahang pahang taw matamda anoba story ma amuk leiraklammi ka masidagi police na ebi choi hojik thiba khangdana leiribasa maki ex husband Alex Wong amadi maki family gi khut yaw habase makoina chingnarame ebi choi gi ex husband gi family members sing na piriba statement cha lal le haina khangba taraga su police na makoi bu faram de wahang pahang tawbul loiraga makoi bu adum thadorlame makhata na police investigation tawrami investigation gi matung ina ebi choi gi ex husband Alex Wong amadi maki parents asi kogi numit kharani gi mamang sidagi yamna toina arapa sakotaba khungang amada chathok chachin tawre habase khangmangam lame information asi gi matung ina police na makoina chathok chachin tawriba mafam ado khangdoklami khangdoklaba matungda numit kharani gi mamang dagi Alex Wong gi family na chathok chachin tawriba yum sida aroibada police yorame mafam da yobada police yamna ngakpa am phawrami kagin haba taragadi mafam asida matam kharagi mamangdagi mi leire habadi khanglammi adubu leiriba yumgi film ado matam yamna kuina hundoklaga kana amata sinadraba malame madugi su mathakta yumdugi manungi piyamse yamna fatlamde masi u matamda police na makhogi wakalda question ama laklame madudi
imungi film sisu fatraba aduga yum ase matam kayagi mamangdagi mi kanamata leibagi mamisu udraba yum sida Alex Wongi family na kaidobagi hanjan chathok chasini yamna toine numit kharani gi mamang sidagi tawribano haibasini hariba question asigi answer phangnabagi damakta police na yum asigi manungda changlaga thiba humba tawrami room amada makoina thiba humnaba changlo matamda lairima film do ubada makoi angaka phawrami room asigi manungda yamna chawba meat grinder electric ki horai achoba nungdang face mask amadi amuba raincoat ama thengnarami hariba posak mayam su uba matamda mafam ado yumbu malamne mafam adudi kogi sa kakpham malame police na hariba posak sing ase mafam asida kaidobagi lairino haina khallikan tanja sida nakanduda purple machugi bag ama laibada makoina urami hariba bag ado AV mangkiba numita CCTV camera da capture tawbado uriba bag adumakni madu u matamda mafam sida karigumba khudongthiba thodo kharadi thokre habagi signal ama pirami police na makhata na yumsigi kitchen da thiba changlami mafamda yamna chawba soup ki patra ama lerami hariba patra ase soup marang kaina habadi yamna pik thanna yawrga lerama se mohona thenarami makhata na police na kitchen adu da leiriba yamna chawba fridge ado hangdoklami police na freeze ado hangdoko matamda police freeze oirami maramdi freeze gi manungda kapthatlaba miyoibagi makhong yawrami amadi makhong khak natana body gi part kaya ama matup kapthatlaga yawbase thengnarami masigi police na yamna thuna hariyo posak mayam se seize tawraga investigation gi damakta makhata na tharami aduga police ki team kaya ama ebiswagi ex husband Alex Wong amadi magi family members sing fanaba thiba hawrami adubu makoibu thibada awaba ama oirami marum kaigina haba taragadi police na makoibu ani suba wahang pohang torba matungda makoise thadokirami thadokba matungda hairiba Alex Wong gi family members sing ase chingnaba phawdagi makoi lot pa haunarami police na Alex Wong gi family members sing gi matangda pau pibada paisa pigani haina phawa lauthoklami police na numit kharani changna tongan mafam singda police ki team kaya amana red chathra matungda mamai thangda ebi choibu hatpada chenariba ma ke ex husband Alex Wong amadi ma ke family members sing punna miyoi taret mathang faba ngamlamme fara miyoi singi marakta ebi choi ge ex husband ma ke manaw nupa aduga mama mapa amadi marup close oina tinaba marup khara yaromi makhoi mayam pullaga ebi choi hatpagi plan se tobani police na haiba suspecting ase fanaba kyam kana hona ki haiba matamda suspect amagi maning sida yamdrawda policeman chani dagi hena thadoklame police na ebichogi ex husband Alex Wong fa matamda mangondagi paisa wena lupa la yankai phanglami amadi kogi lupa crore mari moki values oigiraba gari sing phanglami haiba gari sing ase ebichogi gari ni magna ebichoi Hatlaba Matungda huran mani faraba matungda makoi mayam ase police na wahang pohang tawrami amadi ebichoi se kari maramgi hat khibano haibasigi matangda asengba information fangnaba hotnarami ahanbada makoi mayam ase ebichoi hatpada chenadi haina chelami adubu police na makhata na investigation taw matamda makoi na ebichoi hat khibagi asengba wari se sumaina liraklami 2019 da ebichoi na maki ahanba luhongbadagi fangjaba macha anigi khallaga amadi magi ex husband gi khallaga Hong Kong gi yamna chokotpa jaga amada 4 BHK gi luxurious apartment ama lerami haiba apartment ase property tax thidanabani haidana ebichoina Alex Wong gi mama gi mingda palame haiba flat asida maki macha ani amadi magi ex husband Alex Wong gi family members sing yamanu wan lerami adubu 2023 ki hawrakpada ebichoina haiba apartment ase yolage haina khalami apartment ase India gi paisa da onthokpa taragadi magi price 70 crores mo oirame haiba apartment ase onthokba matungda ebichoina khara hongwa yum ama lauraga makhoi damak pige haina khalami adubu magi decision asina ebichoi gi ex husband gi family member khudimak yamna shawhalami ama magi decision adugi mayokta lairame ebichoina apartment ase yolage haina torapada yonbagi paper sida Alex Wong gi mamana sign to haiba yaramte adubu Hong Kong gi yamna unique eba law ma lerami haiba law sigi matungina kanagumba amana any property ama laibada pai property laibagi paisa do magna pi khi haina proof tawba taragadi hairiba property ase any mioi amagi mingda laiba taragasu
property ase yonbagi right mangonda lei habasini ebi choina hariba law sigi matangda khanglaba matungda amuk hanna luxurious apartment sigi paper semba horami semlaba matungda hariba flat ase yonanaba final deal gi paper punamak ready oigle magi siguma matosida ebi chogi ex husband gi family member kudimak yamna sorami amadi hariba flat ase yondrikanda ebi choi hananaba plan tawrami plan ase gi matung ina 2023 gi February tangkun mathoi numitchida ebi choi magi private driver ga loinana school dagi magi machasing launaba lambi da lakama tamda magi gari ase tanen amagi manang da khamlami gari ase hek khambaga nakandagi Alex Wong thorlami amadi maksu thau khara sakadaba lei masu gari se tongla ke haibadagi ebi choi na tonghalami ka si makhata ba wari haibadi Alex Wong na gari manungda phalo matungda karamba kari thodok thoki habasigi matangda police na mayam da hoji phawa haidok3 adubo media report ki matung ina Alex Wong na ebi choi gari da phalo matungda Alex Wong amadi private driver Alex Wong gina na pasiga manraga ebi choi se hatlama matungda limit kharani ki mamangda makoina bara lawraga leiba athapa khungangdugi yumduda purga chatlami mafamdu yawraba matungda makoina ebi choi gi masa sa Tuan na kuchukulai kaya ma sinaraga habadi electric ki horai nungdang ko mayam si sinaraga maki body ase matup kapthatami maki body segi part khara amadi meat grinder sida chapkhairaga sup simlami aduga part khara amana freeze ta thamlami makhoi asengba plan se maki body part mayam se matup kapla matungda grinder chapkhairaga maki body se pulap sup semagi plan ni adubu loidrikanda police na marakta fawani ko makoina sup semno kiba taragadi ebi choi kobi nupi ema gasi gi tayong pan sida larami habagi evidence muthat na makoina honarami police na ngasai mamang na thena kiba sup ki patra se makoina ahanda makoina khalambase makoigi chana naba sup ni khalambani adubu forensic report ki matungina hariba sup asa ebi choi gi masadagi semkiba sup ne habase khangmangam lame police na pharo mioi sing asi murder gi charge palami amadi makoina court ta charge sheet thagatana yamna thuna trial horame hauji latest oba pauda pharba makhoi tayat ki manungda makhoi ani amadi ebi choi hatlaba matungda ma ki ex husband Alex Wong se Hong Kong thadoklaga chenmada mating pangbagi makhoi ani bu convict torami aduga lemhorba makhoi sing adu murder gi charge ta hauji kana trial tori hauji court tagi makhoi gi oiba chaba punishment amu phaba lagtri adabu Hong Kong gi loma aina thenajai karamba lona haba targa de kanagumba ama mi ama hatpagi charge ta faraba amadi mahak ase court ta mara leba targa de punji chupa jail da bagi dandi se compulsory makhoi court na adum pi haba sini ka masini hoji oiriba fiam si ka matang sida aidi masigi wari se hinjarge mayam makata na mayam support of you. Thank you everyone.